Akasbani Imphal Nayani Devi na pau pajari ahanbada maruoiba pau New Delhi da hayang pangthokadawriba rajniti dol punamaki mifamna Manipurda hojik oiriba phibam asi loisin handuna shanti thamnaba amasung mahosagi phibam hanjilhanaba khanagadawri Assamda ising ichawgi phibam luna lairi jila koni thoida mi lakh mangarom ichawgi awaba mayoknari Pradhan Mantri Narendra Modi na hairi Bharat amasung Amerika punna thabak tawminaba haibasi Ganatantra gi tungi phibam dai hena afabo oigani amasung laibak asigi birodhi dol tara mangagi luchingba singi mifam ngasi Patna da pangthoklagani Manipur gi wathok loisin hanabagi wafam khananaba rajniti dol punamaki oiba mifam ama hayeng New Delhi da pangthokadawri mifam aduda Griha Mantri Amit Shah na sabapati oigani hayeng nungthil pung 3 da pangthokadawri ba mifam aduna hojik Manipur da oiriba phibam asigi matangda kupna khanagani amasung santi amadi mahusagi phibam hanjin hanaba pambai sing puthoknaba hotnagani hairi marak asida raja sida mahusagi phibam hanjin hanaba amasung amuk hana Santi Thamnaba Security Force na ngak senbagi akanba cheksin thorang lokhatli Raija Police yauna Security Force ki apunba kangbuna irang thokanba mafam sing yauna tongan ba mafam kaya da leptana thiumbagi thaba chathari Imphal West amasung Imphal East da akaknaba mafam kharana tana ngasi ayuk pung 5 dagi numidang wairam pung 3 phawba curfew komthokli Imphal West ki Maitai Langol area gi oina di ngasi ayuk pung 5 dagi nungthil pung 1 phawba curfew komthokli Imphal East ki New Chekon area yauna masiga thangnaba mafam kharadi curfew komthokpa leite Thawbal jila gi oina numidang pung 9 phawba Kakching amasung Bishnupur jila gi oina numidang wairam pung 5 phawba curfew komthokli adubu Kakching jila gi Serowdadi curfew komthokloi Assamda ising ichawgi phibam luna lairi jila koni thoida mi lakh mangarom ichawgi awaba mayoknari revenue circle yangkhaini pangi khungang lisingama chawhum butaruk ichawgi awaba mayoknare mahi marung thaba labuk hector lising tara mari hena ising na mang tak alle Tamulpur jila da mioi ma ising ichawda lai khidre Mili sing tara mari na relief ke marphum doida changjafam logduna lairi NDRF SDRF amasung SSB gi mioi sing tongan mapam singda mi kanbagi thabak tawri ngarang mantri kaya ichaw nanglaba mapam singda chatuna oiriba phibam adu yingsinkhre Assam State Disaster Management na hai jila kaya da turel torban lambi thong amasung atai infrastructure kaya ising ichawna amang ata thoale beki manas Pagladia, Puthimari, amasung Brahmaputra Turel, Nemati Ghat amasung Dhubri da khudung thiba yaba thakdagi wangkhatna cheli Pradhan Mantri Narendra Modi na hairi Bharat amasung Amerika punna thabak tawminaba haibasi Ganatantra gi tungi phibam da hena afaba oigani mahakna hai Amerika si khwaidagi liraba Ganatantra chatpa leibakni aduga Bharatna Ganatantra chatpa khwaidagi chawba leibakni Sri Modi na hai Ganatantra haibasi wakhal amasung pukninggi apamba phongdokpada mating lei haliba chatna role aduni Pradhan Mantri na Washington DC da US Congress ki apunba mifamda wangang ki mahakna hai Bharat aningsing bathoktraba matamdagi Ganatantra gi magun leirakle Pradhan Mantri na hai Bharat amasung Amerika na Ganatantra haibasi yamna maru oi amasung Ganatantra na thabak khudingmak pangthokpa ngami haibadu utkani Mahakna hai laibak ani asina punna malemda hena phaba tungi punchi ama amasung tungdai hena phaba malem ama piba ngamgani malemgi oiba lupsing akhana na UN gi matangda Sri Modi na hai malem asida ahong balak laba matamda aikogi institution sing asida su ahong bapura kadabani Sri Modi na hai hojik asi lalgi juk nate wari sanaba amasung kutniti gi matamni mahakna hai imunai mutanaba lephanaba amasung miyoibagi awa na kok annabagi damak aikoina tawbang amba thabak punamak tawba tai madugi mamangda Pradhan Mantri na White House ta Rashtrapati Joe Biden ga nakalani gi oina wari sanakhi Pradhan Mantri office na hai luchingba ni na Bharat amasung Amerika gi marakta lainari ba mari punamak amuk hana yengsin
yengsinki amasung punna thabak tawminnaba hengat anabagi pambaising khanakhi mapal thauram mantralaygi machin chatpa misak arindam baksina hai luchingba nina Bharat amasung America gi lainariba marigi mayon khodimak amuk hana yengsinki amasung laibak anigi miyamda santi leihanaba amasung nungai yaifa hanaba amadi malengbi yaifanabagi damak mari sing adu hena phagat hanaba pambaising khanakhi tungda America ki Rashtrapati Joe Biden amasung First Lady Dr. Jill Biden Pradhan Mantri Narendra Modi bui ikai khumnaduna White House ta zaklen ama langkhi tabiriba pawasi Akashbani Imphal dagini Laibak asigi birodi dol tara mangagi luchingba singi mipham asi Patna da pangthoklagani JDU gi makok thongba luchingba amasung Bihar gi Mukhyamantri Nitish Kumar amadi RJD gi Tejaswi Yadav na mamang chahida tongan ba rajya singda chatuna lisingani kunmari da pangthokadawriba Lok Sabha mikhal gi damak birodi dol sing punchinaba thaurang lokhatba haukhibani Mipham asi yaunabagi damak Nongchup Bengal gi Mukhyamantri Mamata Banerjee Tamil Nadu gi Mukhyamantri MK Stalin Delhi gi Mukhyamantri Arvind Kejriwal amasung Punjab gi Mukhyamantri ngarang Patna da thungkhre Congress ki makok thongba luchingba Rahul Gandhi amasung Congress President Malik Arjun Kharge su mipham asi yaugani hairi Kendra gi Griha Mantri Amit Shah numin ini gi khongchatanga sidagi Jammu Kashmir ra chatkadauri khongchat asida mahangna tongan ba chakhot thorangi project kaya sangagani amasung kharana jataw khungani sengbat sagatba security amasung leibaki damak kathoklaba security forcing bu ikai khumnaba haiba sarkar gi achetpa phirep leibana Griha Mantri gi khongchat asi yamna maru oina lawi Akashbani gi Jammu Pawmina hai Sri Sahanang asi Jammu da thunglabaga Trikut Nagar area da BJP ki ideolog amasung Bharatiya Jana Sangha lingkhalamba Syama Prasad Mukherjee gi muti da laikatuna ikai khumnaba utkani mahangna sambada Central Forensic Sciences Laboratory sanaba jataw khungani amasung sahara du da tongan ba chakot tawrangi project kaya sangagani amasung kharana jataw khungani Tungda Griha Mantri na Srinagar da chakwat tawrangi project kaya sangagani amasung jataw khungani ngasi numidang Srinagar da Bitasta Mahotsav da su saruk yagani hayeng nini janba numita Srinagar sahar gi Lal Chowk mayai da leiba Pratap Park da Griha Mantri na Balidan Stambha ningsing khubam sanaba jataw khungani ningsing khubam asi security forcing na leiba ki damak kathokhiba amasung thauna phana mathau pangthokiba sing adugi damak sengbat pani Patna da Atariba numin inigi G20 Labour Summit king asi aroiba numita nakal anigi amadi leibak mayamgi oiba mipham kaya mathang pangthokadauri Summit asida saruk yariba mihutsina Universal Social Security nupi amasung tungda paikhatkadaba thabak singi ithoklaba warol khanagani Summit asida trade union luchingba sing akhang ahi sing academia amasung sarkar gi official sing saruk yari G20 Labour Summit asina maru oiba wafam singda yanaba laitane yanakraba warol sing yawak warep amasu lawgani ngasi athengbada troika leibak singi hanagi hojik oiriba amasung matang oirakadawriba chairman singi apunba warol amasu phongani troika da yawriba leibak singdi Indonesia Bharat amasung Brazil ni Labor 20 group ki chairman Hiranme Pandiana Brazil gi Ruth Coelho Monteiro da matangi chairman phampainaba betan sinagani Kendra gi lawu singu amasung lomi singi ai phathorang Mantri Narendra Singh Tomar na face authentication feature yawa PM Kisan mobile app hodokre app asiki khutangda atahpa amati manung hanjinba mapham singda leiba lomi singna OTP natraga fingerprint yaudana masaki sak scan tawraga KYC biba yaragani app hodokpagi thauramduda wangangbada Sri Tomar na hai PM Kisan si dalali yaudana lomi singda Kendra Sarkarna hakthengna kanaba phangalliba anoba makhalgi scheme ni mahangna hai PM Kisan si yamna mapung bhaba amasung yamna asalaiba Kendra Sarkar gi scheme ni lomi singna KYC pichin baloiraba matungda raija singi matenga loina na Kendra na lomi singda lupa koti nipan makhaironggi installment piba ngamlagani Mantri na hai masing yamla lomi singda asigumba kanaba piba ngamlibasi technology ki mateng nani taipai
ओपन बैडमिंटन टूर्नामेंट भारत की एस प्रणोयना नुपागी सिंगल्स क्वार्टर फाइनल दंगसी हांगकांग की एंगस का लोंगा थेंगनरगनी अरोइबदा मरुओइबा पाव अमो हन्ना न्यू दिल्ली दा हेंग पांगथोकदौरिबा राजनीति दल पुनमकी मिफमना मणिपुर दा हौजिक ओरिबा फिबम असि लोइसिन हंदुना शांति तमनबा अमसुंग महौसागी फिबम हंजन हन्नबा खनगदौरी असम दा इसिंग इचाउगी फिबम लूना लैरी जिला कुनिथोइदा मी लाख मंगा रोम इचाउगी अवाबा मायोकनारी प्रधानमंत्री नरेंद्र मोदी ना हाइरी भारत अमसुंग अमेरिका पुन्ना थबक तौमिनबा हाइबसी गणतंत्र की तुंगी फिबम दा हेना अफबा ओइगनी अमसुंग लैबाक असिगी विरोधी दल 15 की लुचिंगबा सिंगी मिफम ngasi पाटना दा पांगथोकलगनी पाउ लोइजरे।